Sunita na 102 suba National Film Award lising ani kun mari gi mana fangle 132 suba National Film Award lising ani kun mari gi mana lauthorakpada Manipur gi Best Feature Film Sunita yaurakle National Award asi tongan ba category gi manung chana Constitution gi Schedule Nipan da yauriba masa masa gi londa puthokchaba Best Feature Film gi category da Manipur gi oina Sunita haiba feature film asi 132 suba National Film Award lising ani kun mari da yauraktuna lamdam asi ga achobo fida kanba ngamki Moirang Sunita Devi gi punsi wari da yumpham oiraga film asi bu puthokliba Mayang Imphal dagi yumnam ajit na hai hingdun leiriba mi amagi biopic ama film oina puthokna miyam da khudol tamba ngamba haibasi araiba nate Sunita haiba film asi puthokna na bohona bada film asi gi script tare lak semdokpada chahi mari hena changki film asi namna bohona bada awaba kaya mayok na kharbasu phibam masina national gi thakte award fanglakani haibadi thajakhide national award fanglakpa asimak nungaiba fawi film asi namagi potsai sing Guwahati da leiba Sony Binais tagi lauduna nambada lupa lising kun mari thiduna sizinaki masi lamdam masigi oinadi mahangna ahanba sizinaba equipment ni Manipur gi film sing hena fagatan gi haibadi state asigi film policy ama mapung phana thambiba mathau tai film policy leitriba makai Manipur gi film chawkhatpa wagani film policy sina laklabadi hauzik sel gi awaba kaya leina film puthokliba singasi khara makai awaba kokpa ngamgani haina phongdoki